ꯔꯥꯖꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯅꯤꯁꯥꯒ ꯂꯣꯏ ꯍꯟꯕ꯭ꯔꯅ? ꯌꯨꯒ ꯉꯥꯎꯗꯕꯤꯗ ꯁꯥꯏꯅꯦ ꯃꯤꯅꯥꯏꯁꯤꯗꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯉꯥꯡꯗꯣ ꯁꯣꯛꯄꯗꯣ ꯐꯔꯕ ꯍꯪꯕꯅꯤ꯫ ꯑꯗꯨꯒꯤꯔ ꯀꯣꯊ ꯀꯣꯊꯗꯅ ꯀꯣꯆꯤꯡ ꯃꯐꯝꯒ ꯍꯪꯂꯤꯗꯣ? ꯋꯥꯊꯤ ꯉꯥꯡꯂꯅꯨ, ꯑꯩ ꯆꯥꯛꯀ ꯆꯥꯔꯔꯣꯏ, ꯇꯨꯝꯂꯒꯦ꯫ ꯍꯣꯏꯗ, ꯈꯣꯏꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨꯅ ꯗꯗꯥ ꯀꯧꯔꯛꯄꯗꯗꯤ ꯅꯪ ꯆꯥꯛꯀ ꯂꯣꯏ ꯊꯜꯂꯝꯂꯅꯤ꯫ ꯅꯣꯏ ꯅꯥꯄꯥꯗꯣ ꯑꯗꯨꯃꯨꯛ ꯊꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯌꯣꯟ ꯃꯀꯣꯛꯀꯥꯗꯣ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯁ, ꯀꯣꯛꯁꯤꯗꯤ ꯐꯖꯅ ꯂꯨꯝꯃꯦ ꯍꯩꯗꯤ꯫ ꯑꯁ, ꯌꯥꯗ꯭ꯔꯦ ꯁꯤꯗꯤ, ꯏꯔꯨꯝꯇ ꯂꯨꯔꯨꯈꯤꯒꯦ꯫ ꯑꯣꯟꯊꯣꯔꯛꯄꯗ ꯔꯥꯖ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯐꯩꯖꯨꯞꯇꯨ ꯀꯣꯜꯂꯒ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯈꯨꯇꯨꯝꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯅꯕ ꯇꯧꯔꯤ꯫ ꯑꯁ, ꯊꯣꯏ, ꯗꯗꯥ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦꯕ, ꯍꯧꯗꯣꯔꯛꯈꯤꯅꯣꯕ꯫ ꯑꯁ, ꯅꯪꯁꯨ ꯇꯨꯝꯁꯤꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯁꯦ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯅꯒ ꯈꯜꯂꯨꯔ ꯃꯥꯜꯂꯤꯅꯦ꯫ ꯍꯦ, ꯍꯧꯒꯠꯂꯨꯅꯦ, ꯅꯠꯇꯨꯗꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁ, ꯌꯥꯍꯧ ꯊꯦꯡꯕꯒꯤꯕꯨ ꯅꯄꯥꯝ ꯆꯠꯂꯒꯦꯕꯨ ꯀꯩꯅꯣ? ꯑꯗꯨꯏ ꯁꯔꯨꯛ ꯗꯗꯥ ꯅꯥꯛꯇ ꯆꯪꯂꯧꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯀꯥꯗꯤ ꯄꯥꯡꯕ ꯅꯠꯇꯦ, ꯃꯆꯤꯟꯒꯥꯗꯨ ꯇꯨꯝꯊꯣꯛꯇꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯦ ꯅꯇꯨꯔꯥ ꯍꯥ? ꯁꯥꯌꯣꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯏ꯫ ꯔꯥꯖ ꯐꯃꯨꯡꯗꯒꯤ ꯇꯥꯈꯤ꯫ ꯑꯌꯣ ꯃꯥ, ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑಯ್ꯌꯣ, ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯇꯣꯛꯂꯒ ꯃꯈ꯭ꯋꯥꯡꯗꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯑꯩꯁꯦ ꯅꯇꯨ ꯑꯣꯏꯅꯒ ꯎꯔꯤꯔꯣꯕ ꯍꯥ? ꯊꯣꯏ, ꯗꯗꯥ ꯅꯥꯛꯇ ꯆꯪꯂꯛꯎ ꯀꯥꯏꯅ ꯅꯦꯠꯅꯤꯕꯣ ꯅꯪ? ꯑꯁ, ꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯅꯪ ꯅꯦꯛꯇꯨꯒꯩ, ꯅꯪ ꯐꯠꯇꯤ ꯐꯠꯇꯕꯖꯥꯠꯅꯤ꯫ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩ ꯑꯣꯏꯔꯝꯃꯤꯗꯣ, ꯅꯠꯇ꯭ꯔꯗꯤꯕꯣ ꯅꯪ ꯒꯦꯐꯥꯎ ꯑꯣꯏꯔꯝꯅꯤ꯫ ꯋꯥꯊꯤ ꯉꯥꯡꯅꯨ, ꯑꯩ ꯃꯪꯗꯣ ꯉꯥꯛꯇ ꯃꯈꯥ ꯁꯝꯊꯅꯕ ꯇꯧꯒꯦ꯫ ꯑꯩ ꯕꯥꯠꯔꯨꯝꯗ ꯆꯪꯉꯨꯒꯦ, ꯀꯣꯛꯁꯦ ꯂꯨꯝꯕꯅ ꯌꯥꯗ꯭ꯔꯦ, ꯌꯨꯝꯗ ꯁꯣꯝꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯣꯟꯊꯣꯔꯛꯄꯗ ꯔꯥꯖꯇꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯃꯤꯁꯤꯗꯤꯕꯀꯣ꯫ ꯁꯥꯌꯣꯟ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯦ꯫ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯆꯦꯛ ꯇꯧꯔꯤ꯫ ꯀꯩꯅꯣ, ꯑꯩꯗꯤ ꯉꯔꯥꯡ ꯑꯉꯥꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗꯅꯣꯃꯣ? ꯑꯁ, ꯃꯤꯅꯠ ꯐꯥꯅ ꯀꯨꯏꯅꯒ ꯁꯥꯟꯅꯩꯅꯦ꯫ ꯑꯩꯕꯨ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯈꯤꯖꯥꯠꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯊꯥꯖꯅ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯂꯣꯏꯔꯕꯅꯤ꯫ ꯏꯔꯨꯗꯣ ꯍꯥꯟꯅ ꯂꯨꯊꯣꯛꯎꯔꯣꯗꯅ꯫ ꯑꯥꯗꯒꯤ ꯂꯨꯔꯛꯑꯦ, ꯆꯥꯛ ꯑꯁꯥꯕꯗꯣ ꯍꯥꯟꯅ ꯆꯥꯔꯒ ꯂꯣꯏꯁꯤꯟꯒꯦ꯫ ꯆꯥꯛ ꯑꯁꯥꯕꯁꯦ ꯆꯥꯅꯤꯡꯉꯛꯈꯤꯅꯤ ꯅꯪ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯀꯩꯁꯨ ꯅꯠꯇꯦ, ꯏꯆꯥꯗꯤ ꯍꯦꯔꯣꯒ ꯌꯥꯝꯅ ꯀꯨꯝꯂꯕꯅꯤꯅ ꯈꯪꯉꯔꯣꯏ꯫ ꯑꯣꯐꯤꯁ ꯆꯠꯂꯣꯏ ꯍꯥꯏꯔꯝꯃꯦ ꯕꯕꯥꯅ꯫ ꯀꯩꯒꯤꯅꯣ? ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯦꯞꯂꯒꯦ ꯇꯧꯅꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯆꯥꯡ ꯅꯥꯏꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯕ ꯃꯤꯅꯗꯤ ꯅꯥꯏꯔꯅꯤ꯫ ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯇꯦꯅꯦꯀꯣ꯫ ꯄꯂꯦꯝ, ꯅꯄꯥꯔꯤꯒꯤ ꯆꯥꯛꯇꯣ ꯄꯤꯕꯤꯔꯨ ꯀꯩꯗꯧꯒꯦ? ꯄꯥꯏꯃꯤꯌꯣꯟ ꯀꯣꯆꯤꯡ ꯃꯐꯝꯗꯅꯤ꯫ ꯄꯥꯏꯃꯤꯌꯣꯟꯅ, ꯅꯤꯡꯊꯣꯏ, ꯅꯪ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯕ꯭ꯔꯥ? ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯕꯅꯦ, ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯈꯟꯒꯅꯨꯀꯣ꯫ ꯅꯤꯡꯊꯣꯏꯅ, ꯄꯥꯏꯃꯤꯌꯣꯟ, ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯥꯝꯖꯕꯅꯦ, ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ꯫ ꯑꯩꯒꯤ ꯄ꯭ꯔꯄꯣꯁ ꯑꯦꯛꯁꯦꯞ ꯇꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯕꯤꯒꯅꯤꯀꯣ꯫ ꯑꯣꯏ, ꯅꯪꯒꯤ ꯗꯞꯇ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯀꯣ ꯂꯚ ꯑꯦꯐꯤꯌꯔ ꯃꯇꯥꯡꯁꯦ ꯈꯔ ꯂꯥꯞꯅ ꯊꯝꯕꯤꯕꯅꯦ꯫ ꯄꯥꯏꯃꯤꯌꯣꯟ, ꯅꯪ ꯌꯥꯝꯅ ꯀꯥꯛꯄꯤꯒꯅꯨ, ꯑꯩꯁꯦ ꯇꯧꯒꯦꯇ ꯉꯝꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯤꯕꯅꯦ, ꯀꯩꯒꯤ ꯁꯥꯎꯕ꯭ꯔꯥ? ꯑꯩꯅ ꯉꯥꯡꯕꯗ ꯅꯪꯒꯤ ꯅꯕꯨꯛꯇꯣ ꯃꯣꯔꯣꯛ ꯀꯔꯤꯒꯤ ꯁꯥꯕ꯭ꯔꯥ? ꯑꯣꯏ, ꯄꯥꯏꯃꯤꯌꯣꯟ, ꯑꯩꯒꯤ ꯑꯄꯥꯗꯣ ꯃꯤꯅꯤꯁꯇꯔꯅꯤ, ꯀꯥꯎꯗꯕ ꯐꯩ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏ ꯅꯄꯥ ꯌꯨ ꯌꯣꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ꯫ ꯄꯥꯏꯃꯤꯌꯣꯟꯅ ꯅꯤꯡꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯄꯥꯏꯃꯤꯌꯣꯟ ꯁꯥꯎꯅ, ꯅꯪꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯉꯥꯡꯕꯗꯤ ꯀꯔꯤꯒꯤꯔꯥ? ꯅꯪꯒꯤ ꯔꯥꯏꯠ ꯀꯔꯤ ꯂꯩꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯀꯅꯣ, ꯑꯩ ꯁꯥꯎꯕ ꯌꯥꯝꯅ ꯍꯦꯟꯕꯅꯦ꯫ ꯅꯤꯡꯊꯣꯏ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ, ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ? ꯐꯩ, ꯅꯪ
ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯣꯏ ꯌꯥꯝ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯥ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯉꯣꯟꯗ ꯙꯞꯀ ꯇꯧꯕ꯭ꯔꯥ? ꯃꯥ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯀꯤꯕꯤꯗꯦ, ꯇꯧꯅꯤꯡꯕ ꯇꯧꯖꯔꯛꯑꯣ, ꯄꯩꯃꯤꯌꯣꯟꯅ ꯊꯦꯡꯅꯒꯅꯤ꯫ ꯄꯩꯃꯤꯌꯣꯟ ꯁꯥꯎꯅ ꯅꯤꯡꯊꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯦꯝꯕꯤꯅ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯁꯤꯗ ꯗꯥꯁꯨꯕ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯗꯨꯒ ꯑꯩꯃꯨꯛ ꯊꯤꯟꯕ ꯂꯥꯛꯏꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯏꯁ ꯀꯩꯒꯤ ꯏꯇꯨꯕꯨ ꯑꯣꯇꯣꯗ ꯆꯠꯍꯜꯂꯨꯅꯦꯒꯦ? ꯑꯩ ꯂꯩꯅ ꯀꯩꯗꯧꯕꯒꯤ ꯑꯣꯇꯣꯗ ꯆꯠꯍꯟꯗꯣꯏꯅꯣ? ꯂꯦꯝꯕꯤ ꯍꯔꯥꯎꯖꯩ꯫ ꯌꯥꯝ ꯅꯨꯡꯁꯤꯕꯤꯈ꯭ꯔ ꯃꯥꯜꯂꯦꯗ ꯑꯩꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯗꯣꯏꯅꯤꯗꯅ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯝꯕꯤꯒꯤ ꯈꯖꯥꯏꯗ ꯁꯤꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯣꯏꯅꯔꯞ ꯇꯧꯅ ꯑꯌꯥ ꯅꯥꯏꯌꯦꯗ ꯃꯁꯛꯁꯤꯒ ꯏꯈꯠ ꯏꯈꯠꯂꯗꯅ ꯏꯇꯨꯗ ꯈꯠꯇꯅ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯈꯠꯂꯨ ꯌꯥꯕ꯭ꯔꯣ? ꯂꯦꯝꯕꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯂꯦꯝꯕꯤꯕꯨ ꯀꯣꯂꯦꯖ ꯇꯝꯅ ꯊꯤꯜꯂꯛꯏ꯫ ꯀꯣꯂꯦꯖ ꯌꯧꯗꯨꯅ ꯂꯦꯝꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯀ꯭ꯂꯥꯁ ꯂꯣꯏꯗꯣꯏꯅꯣ? ꯗꯥ ꯍꯜꯂꯛꯄꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯒ ꯑꯗꯨꯝ ꯍꯟꯃꯤꯟꯅꯔꯛꯑꯒꯦ, ꯌꯥꯅꯤꯌꯦ? ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩ ꯑꯗꯨꯝ ꯊꯕꯛ ꯁꯤꯟꯗꯣꯛꯑꯝꯃꯒ ꯂꯥꯛꯀꯦꯕ ꯅꯪ ꯂꯧꯕꯕꯨ꯫ ꯂꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯨꯡ 2ꯗ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯒꯥꯔꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯦꯝꯕꯤ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯅꯥꯎꯕꯅ ꯅꯤꯈꯤꯜ ꯅꯪ ꯑꯥꯏꯗ꯭ꯔꯣꯞꯀ ꯌꯥꯎꯔꯛꯄ꯭ꯔꯣ? ꯑꯩ ꯈꯤꯇ ꯍꯥꯞꯀꯦꯅꯦ, ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯅꯦ꯫ ꯅꯤꯈꯤꯜꯅ ꯑꯁ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦ, ꯀꯥꯎꯕꯨ ꯀꯥꯎꯏ, ꯅꯍꯥꯟꯈꯩꯗꯤ ꯍꯥꯄꯛꯄꯅꯦ, ꯉꯁꯤꯗꯤ ꯍꯦꯛ ꯍꯥꯄꯛꯇꯦ ꯇꯧꯔꯤꯁꯤꯁꯨ꯫ ꯑꯁ ꯐꯥꯔꯃꯥꯁꯤ ꯐꯥꯎꯗ ꯊꯣꯛꯑꯒ ꯑꯝꯇ ꯂꯩꯔꯨꯁꯤꯔꯥ? ꯁꯤꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯛꯀꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯂꯦꯝꯕꯤꯅ ꯅꯥꯎꯕ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯆꯥꯛꯄ ꯃꯥꯜꯂꯤ, ꯃꯅꯝꯒ ꯅꯝꯕ꯭ꯔꯣ? ꯆꯥꯛꯑꯗꯤ ꯀꯣꯂꯦꯖꯁꯦ ꯐꯔꯝ ꯇꯥꯅꯤ ꯇꯧꯅꯤ꯫ ꯅꯤꯈꯤꯜꯅ ꯑꯩꯗꯤ ꯅꯝꯗꯦꯕꯣ, ꯃꯤꯠ ꯅꯥꯕꯒꯤ ꯃꯅꯝꯁꯦ ꯏꯐꯥꯎ ꯐꯥꯎꯕ ꯌꯥꯗꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯠ ꯅꯥꯕꯅꯤꯅ ꯅꯥꯇꯣꯟ ꯐꯨꯜꯂꯤ꯫ ꯅꯥꯎꯕꯅ ꯑꯗꯨꯅꯦ ꯏꯕꯥꯅꯤ ꯐꯥꯔꯃꯥꯁꯤ ꯆꯠꯂꯨꯁꯦꯅ ꯍꯥꯏꯅꯔꯝꯃꯤꯅꯤ, ꯅꯪꯒꯤꯁꯨ ꯑꯃ ꯌꯥꯎꯕꯤꯔꯛꯑꯣꯔꯥ? ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ, ꯃꯅꯝꯁꯦ ꯏꯍꯩ ꯍꯩꯅꯗꯦ ꯆꯥꯛꯄꯒꯤ, ꯑꯗꯣ ꯀ꯭ꯂꯥꯁ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯥꯎꯕꯅ ꯑꯣ ꯑꯗꯣ ꯅꯪ ꯃꯅꯝꯗꯣ ꯃꯌꯥꯝꯗꯒꯤ ꯈꯔ ꯁꯤꯡꯕ ꯍꯦꯜꯂꯤ, ꯄꯣꯀꯦꯗꯛ ꯑꯣꯏꯔꯗꯤ ꯆꯞ ꯆꯥꯅꯤꯕꯣ꯫ ꯂꯦꯝꯕꯤ ꯁꯥꯎꯔꯞ ꯅꯥꯎꯕꯒ ꯅꯤꯈꯤꯜꯒꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈꯤ꯫ ꯅꯥꯎꯕꯅ ꯑꯁꯣꯛꯄꯗꯨꯗ ꯊꯨꯝ ꯊꯥꯛꯑꯗꯤ ꯈꯔꯗꯤ ꯊꯨꯞꯄꯝꯃꯅꯤꯅꯦ, ꯌꯥ ꯀꯨꯝꯂꯝꯃꯅꯤꯕ, ꯑꯩꯈꯣꯏꯗ ꯈꯗꯥꯡ ꯅꯣꯝꯅꯤꯅ ꯅꯣꯝꯖꯤꯜꯂꯛꯏꯗꯣ꯫ ꯅꯤꯈꯤꯜꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯕꯨ ꯇꯟꯕꯨ ꯇꯟꯗꯦ, ꯐꯖꯅꯗꯤ ꯈꯥꯔꯝꯅꯤ꯫ ꯔꯥꯖꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯅꯤꯈꯤꯜꯅ ꯀꯩꯁꯨ ꯇꯧꯗꯦ, ꯅꯥꯇꯣꯟ ꯌꯥꯝ ꯁꯤꯡꯕ ꯄꯣꯀꯦꯗꯣꯛ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ꯫ ꯁꯥꯌꯣꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯅ, ꯚꯥꯞ ꯇꯥꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔꯗꯤ ꯇꯥꯍꯟꯕ ꯐꯕꯅꯤ꯫ ꯅꯥꯎꯕꯅ ꯅꯣꯏ ꯋꯥꯔꯛꯇꯕꯤꯒꯤ ꯋꯥꯔꯤꯅꯤ, ꯌꯥꯝ ꯍꯩꯁꯤꯡꯕ ꯁꯥꯗꯅ ꯆꯪꯂꯛꯄ, ꯑꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯍꯧꯅꯕꯤꯗꯣ ꯍꯦꯛꯇ ꯇꯧꯁꯤꯟꯕꯅꯤ꯫ ꯅꯣꯏꯁꯨꯕ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯤ ꯌꯥꯕꯗꯨꯗ ꯀꯩꯃꯨꯛ ꯍꯥꯏꯔꯨꯏꯅꯣ? ꯅꯤꯈꯤꯜꯅ ꯒꯤ ꯍꯩꯔꯛꯄ, ꯑꯗꯗꯤ ꯃꯩꯗꯣ ꯈꯔ ꯑꯗꯨꯝ ꯀꯟꯅ ꯆꯥꯛꯂꯛꯄ ꯇꯥꯕꯅꯤ꯫ ꯄꯦꯜꯂꯕꯅꯤ, ꯂꯥꯛꯑꯣ ꯀ꯭ꯂꯥꯁꯇ ꯆꯪꯉꯁꯤ꯫ ꯁꯥꯌꯣꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯥꯟꯅ ꯆꯪꯈꯤ꯫ ꯅꯤꯈꯤꯜꯅ ꯑꯁꯤꯅ ꯑꯃꯗꯣ ꯄꯟꯕꯗ ꯉꯁꯤꯗꯤ ꯁꯥꯎꯕꯁꯨ ꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯗꯦ, ꯀꯩꯗꯧꯔꯦ? ꯔꯥꯖꯅ ꯌꯦꯡꯗ ꯌꯦꯡꯉꯨ, ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯤꯈꯤꯜꯅ ꯀꯩꯅꯣ ꯌꯦꯡꯗꯣꯏꯕꯣ, ꯀꯩ ꯌꯦꯡꯁꯦ ꯍꯥꯏꯅꯣ? ꯈꯪꯗꯦ, ꯍꯣꯔꯦꯟ ꯀꯩꯁꯥꯝꯄꯥꯠꯇ ꯆꯠꯁꯦ ꯍꯥꯏꯔꯤ, ꯑꯗ ꯀꯟꯐꯥꯔꯝ ꯇꯥꯔꯅꯤ꯫ ꯅꯥꯎꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅꯤꯗ, ꯅꯣꯏꯈꯛ ꯆꯠꯄ ꯌꯥꯔꯣꯏꯗ꯫ ꯁꯥꯌꯣꯅ ꯂꯥꯛꯑꯣ ꯌꯥꯔꯦ, ꯋꯥꯊꯤ ꯇꯧꯔꯅꯨ, ꯁꯥꯔ ꯍꯦꯠꯅꯦ ꯊꯣꯛꯏꯁꯦ, ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯃꯀꯣꯛ ꯏꯇꯥꯡ ꯇꯥꯡꯉꯗꯨꯅ꯫ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯌꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯁ ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯀꯣꯛ ꯊꯣꯛꯑꯣꯕ, ꯃꯌꯥꯝ ꯆꯪꯉꯗꯤ ꯐꯖꯗꯦꯕ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯨ ꯃꯅꯝꯒꯁꯨ ꯅꯝꯂꯤ꯫
samlangspaw hek manamse hek nungsi tawrisi. Sidabu kadaidagi nang nanatagi lapna chatningdoino. Natung ilaage hairadi nang hotana chenkini. Nang na yumlayma oiba yadrasu aigi lamlayma oina adamak laydoini kaino. Adanise aina khangnong hek nungsiraisi. Asi haiduna ningthembu chetna konchenki. Ngaihaki matung nupi adu haugatuna mafidu semli. Yare haugalo angang halakwa matam oiri. Yam chalhaning na mali da ise. Hoi cha halakwa matam oiri adugini aidi lengdana layo hairini ne. Is ada aigi purikudam se amta pansin biudana. Masidi se panchangi. Asi haiduna nupiduna ningthemgi puritu kudam pansinbi. Ningthem nupidubo sat hekta konseli. Yam khatnu kaidoge angang la disinarani. Aisu khangida adugidi. Ado kaidoraba. Kam kandam la ohaino. Nupidu nokmi tawduna. Numidang chakto sida hapjarage. Lingbirakpa yagadaba natro. Ai nupina haibabu kaigi yaroiduino nungsibana. Asi haiduna nupidugi khazaida siklammi. Adudi chatlukige horen amuk laage. Adadi nang khangnidana. Nanai seba matom lomna tawjage. Ningthem nongmi tawduna mafamdudagi tholakle. Constable amana, Sir, loiraba. Loire isase sumaina marak changdradi yadrene. Constable duna aikhoisu chance khadi piba yabani. Sir su phatmande he. Matang chabada pini kaidoge duba. Mahaubu kamdobige sir aduba. Mahaudi lesabigi mahaubudi mahungna yam thina helida. Sir, chance amadi pidaba yaroi koi khoi sunoma. Lao, kaisampata angang khara chaba mu yengusi. Ningthem kaisampat lomda duty dorami. Constable nupa amana. Sir, bah, asigi angang se side bag yan bise. Post taine figure ga se as. Ningthem na kambano. Asigi black t-shirt pasira. Asigi tribe pu maline. Sir, tribe na kanungsi ka hairak pase marol khoirap kai tawraga yam bit leibaningo. Aisu nganwai am koirameba. Ai tawgi yungsi. Abe nang sila. Paimiyo na laibadu khara naksilakpa aduda makhut khatlaga kaurami. Paimiyo na aibu oi pressure. Hairap changla aga hanglammi. Ningthem na mani ichanbu kaida chatlubano kailamdagino kai pra medical coaching chatpane yumpudi ko kesam thongdagi oibane aikhoi pau phangmadagi jingnadana check torambane nangsu check tawge paimion hairap pakhatli kai pra atai de amada tawde aidi kai tawgatra Ningthem na wa yam ngangno aikhoi su duty ni tawrise jingnabagi kadai nang beg to piro. Paimiyon kaisu haidana magi beg to pirami. Ningthem beg to ko yengli. Adubu constable amada mu piraga paimiyon ki masa sok na batawi. Asi haidana makut hangat halaga. Makut tagi hana search tawba haurei. Constable singdu nokmi tawduna yengli. Paimiyon masado hainadaba na loiri. Adubu ngangluba ngamde. Ningthem ki makut adu paimiyon ki khut makha yorakpa aduda magi makuttu tungdagi pharai. Sayona. Kaino sir? Nupi check tawbase nupa na tawnaraba. Ningthem onthorakpada sayon oirambaduda sida nang nathokai leye tawrise duty ne jingnabagi tawrini. Sayona. Nupi police kamta yaudabra natraga sir se nupi ga olaba. Nawbana Sir Madam oina kaujaro haibro. Makoi singdu maya ihi higatlaga nokli. Ningthem sauna. Nangi si miusidira, ha? Haujimak lokapta yogero. Rastap na changlai. Mi masak yengaga wangang madi patrane. Paimiyon di masado pakatpa na loikre. Thak nikli. Ningthem nongmoy do fatlaw thoaga loktawi. Constable singduso changlai. Sayona. Sir, nongmay do ngag tamlaga
Amtang nupa chang yengnasi haibro. Ningthemna asimi yam sitene mari magari dap chalo lokap ki mahau khangan tabani ne. Paimiyona kai ki makhoi pubra makhoi pu gano. Sayona Ichan sidi kai sukhan gano horenda da call tarake nungdang da waganu ko. Ningthemna nang thokpa yani ko hayeng FRI pandogi ngairabani. Sir ngamboyo makhoi mari ma gari da hapkatlaga pukhre paimiyon mafamduda pakhatboi kaiboy yengduna lehawi. Constable duna si sayongi mapa oirba Birena mani kana oirbano. Adomgi chasi ngasi didi tawriba police amada karan tabagi phare yaragadi amukta lakpiyo. Oh si case station city police ne phare ai lage. Ningthemna tawdrabasu yabasidaba aikhoi sarsina constable duna adune aikhoi osise pharaktiba nungdangda khara yaiba yabani. Khut ka maring chalidaidi. Sir hauji khara phu se bro asengba law ngasi haiba nangdringai SP Imphal West thuna mak changlai. Sayon phari se kanano. Ningthemna sir aini GT tawringai da police ta khana thoyam sai. Hey yare yam thuna thadokro. Sir sidingam loida hauji mak thadokpadi. Hey nang sayon se kanano khanglaba. Ningthem chingnana sir kana wa haiba loidringai station mamangda VIP gari thaujilai. DIG gari dagi fight kumthare. Constable duna sir SP du DIG du prep changla aga chair da phamlamme. SP amadi osiga loinana DIG gi manakta lepli. OC duna sir gari achin melai bibagino hekta lak birise aikhoina lakcharasu yabasida. DIG duna mo kesunate icha lokhoke hana lakpani. Ngasai call hek torakpadagi aisu hekta laklabani. OC do haifet ngakchana na yengduna lerammi. SP duna sir warawino angang kaina masak khangja hodadana tawar male. Sir na muk lakbidrasu phone da dum haira asu yabani. Ichana aran betawraga kankhatkadabada ainati. Adubu phari bangang singdo ai wahang kara hangkige makhoi amta puthoro. SP duna tabra harise angang singdo amta puthoro. OC duna sir hairisibu karambano ai bhap taba ngamdri. Hey ngasai na khoina pharakpa sayon hoibuni ni hairise. OC mapando anthokduna nakhoi kana lei sayon hoido somdong ta pusalo. SP nang suphamudana adum leptuna leiribado karigino. Sayanida adum lepchage dugidi. Ngangnaringaida ningthemna makhoi maribu pusilai. Ningthem mathak thongbasingda salute haifet utli. Sayon mapa leirambadu ubada tumina leptuna mamaidu nonthaduna leirami. DIG ningthemda yengduna ibungo nangdara makhoi bu pharai base. Sir aina phajarakpani. Kari maramgino nangna moibu station tamna purakli base. Sir duty tawriba police amada karim ka thainaba usitaba mawongda khuthagi phawba tawbadagi khara warakjage haina pujarakpani. OC duna ningthemda tumin layu haibagi mawongda yengli adubu ningthemdi kari sukhandana leiri. DIG duna sumbra noi sarna harise kari karim ka thainarino. Mari duwa matangang lamde tumina mamaidu nonthaduna leirami. DIG du sagalai. Nakhoidani ni hangise nachanam ta pandro nana do ta droi na hanglibase ha. Table do da makhutuna thaduna laukhalai. Sayon tapna chumme. Oh kari maramgi noi mangairi ni phaurise police taga khuthagi tawdana yam phau taradi jail gi hawai du sudum hawgni ko. SP duna sir SP puthokro icha oigera micha oigera aran bataw yaba nate ai phana icha oresu aran bataw labadi isu tawriba nongmaisina phau kapangam lakani. Sir wafam da mukta SP
ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯈ꯭ꯔꯣ ꯅꯤꯡꯊꯦꯝ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯄꯣꯛꯂꯛꯏ ꯁꯥꯌꯣꯟꯅ ꯑꯩꯅ ꯄꯨꯂꯤꯁꯇ ꯈꯨꯠ ꯊꯥꯒꯦ ꯇꯧꯏ ꯃꯗꯨ ꯌꯥꯏ ꯑꯗꯣ ꯁꯥꯔ ꯍꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯕꯨ ꯅꯨꯄꯤ ꯄꯨꯂꯤꯁ ꯀꯝꯇ ꯌꯥꯎꯗꯕ꯭ꯔꯣ ꯁ꯭ꯇꯨꯄꯤꯗ DIG ꯁꯥꯌꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯟꯅ ꯍꯦꯛꯇ ꯊꯥꯏ ꯁꯥꯌꯣꯟ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯔꯤꯕꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ DIG ꯁꯥꯎꯅ ꯅꯪꯅ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯅꯪ ꯀꯔꯤ ꯑꯣꯏꯕꯒꯤꯅꯣ ꯍꯥ ꯑꯩ ꯑꯃ ꯂꯩꯅ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏ ꯁꯥꯌꯣꯟ ꯑꯣꯟꯈꯠꯂꯛꯏ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠ ꯑꯣꯏꯔꯦ ASI ꯑꯃꯅ ꯅꯨꯄꯤꯒꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯆꯦꯛ ꯇꯧꯔꯤꯕꯁꯦ ꯅꯤꯡꯊꯦꯝꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯗ꯭ꯔꯣ ꯋꯥ ꯉꯥꯡꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯒꯤ ꯀꯣꯂꯔꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯤꯟꯅ ꯊꯤꯟꯒꯦ ꯍꯦꯛꯇ ꯇꯧꯏ ꯑꯣꯁꯤꯗꯨꯅ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯂꯩꯅ ꯇꯧꯔꯤꯗꯣ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯏ ꯔꯥꯖꯅ ꯁꯤꯗꯤ ꯖꯦꯜꯗ ꯂꯩꯕ ꯐꯨꯔꯝꯃꯁꯨ ꯐꯗꯧꯅꯤ ꯄꯦꯟꯗꯦꯍꯦ DIGꯗꯨꯅ ꯀꯔꯤꯅꯣ ꯉꯥꯡꯂꯤꯗꯣ ꯍꯥ ꯁꯥꯌꯣꯟꯅ ꯋꯥꯔꯧꯕꯤꯔꯣꯏ ꯁꯥꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯇꯧꯈꯤꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯑꯣꯏꯔꯒꯗꯤ ꯁꯥꯔ ꯍꯣꯏꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤꯗꯣ ꯄꯤꯕꯤꯔꯣ DIGꯗꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯑꯁꯦꯡꯕꯔꯥ ꯍꯥ ꯅꯤꯡꯊꯦꯝ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯁꯥꯔ ꯅꯨꯄꯤꯗꯣ ꯌꯥꯝ ꯆꯤꯡꯅꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯛ ꯇꯧꯖꯕꯅꯤ ꯅꯨꯄꯤ ꯀꯣꯟꯁꯇꯦꯕꯜꯁꯨ ꯌꯥꯎꯗꯕꯗꯨꯗ ꯑꯃꯨꯛ ꯉꯥꯏꯅꯔꯗꯤ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯈꯟꯅ ꯁꯔꯞ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯆꯦꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯄꯤ ꯐꯅ ꯆꯤꯡꯅꯔꯁꯨ ꯅꯨꯄꯤ ꯀꯣꯟꯁꯇꯦꯕꯜ ꯉꯥꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯄꯨꯔꯛꯀꯗꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯔꯨꯜꯒꯤ ꯋꯥꯡꯃꯗ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤꯅꯣ ꯁꯥꯔ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯌꯣ ꯏꯆꯥ ꯐꯥꯎꯕ ꯑꯔꯥꯟꯕ ꯇꯧꯔꯝꯅꯗꯤ ꯃꯁꯥꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯅꯪꯒꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯍꯜꯂꯛꯄꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯁꯥꯔ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯌꯧꯔꯣ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯑꯗꯨꯒ ASI ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯦ ꯍꯦꯛꯇ ꯍꯜꯂꯛꯄꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯁꯥꯌꯣꯟ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ DIGꯁꯨ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯤ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯃꯃꯥꯏꯁꯨ ꯉꯥꯛꯁꯪ ꯉꯥꯡꯂꯤ ꯑꯣꯁꯤꯗꯨꯅ ꯅꯤꯡꯊꯦꯝ ꯏꯕꯣ ꯅꯪ ꯅꯔꯥꯏꯕꯛ ꯐꯩꯀꯣ ꯊꯕꯛ ꯇꯠꯀꯗꯕꯒꯤ ꯁꯝꯅꯥꯗ ꯂꯤꯠꯍꯧꯔꯕꯅꯤ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩ ꯁꯥꯌꯣꯟ ꯍꯥꯏꯗꯣ ꯑꯇꯩ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ DIGꯗꯨꯒꯤ ꯑꯃꯠꯇ ꯌꯥꯎꯕ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ ꯅꯤꯡꯊꯦꯝ ꯉꯛꯅ ꯃꯥꯕꯣ ꯏꯕꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯇꯨꯡ ꯊꯕꯛ ꯇꯧꯕꯗ ꯑꯣꯁꯤꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ DIGꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯂꯃꯟ ꯁꯤꯡꯗꯅ ꯈꯛ ꯇꯣꯛꯂꯣꯏ ꯁꯥꯌꯣꯟ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯈꯌꯥꯗ ꯇꯥꯈꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯕꯨ ꯅꯄꯥꯅ ꯀꯟꯕ ꯉꯝꯒꯅꯤ